ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯤ ꯏꯁ꯭ꯋꯔ ꯈꯪꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯑꯁꯤꯅꯤ꯫ ꯏꯁ꯭ꯋꯔꯗ ꯅꯪꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯁꯨ ꯈꯪꯗ꯭ꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯍꯣꯡꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗ ꯈꯔ ꯐꯖꯅ ꯍꯥꯏꯖꯒꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯁꯤ ꯃꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯖꯗ꯭ꯔꯤꯈꯩꯗꯤ, ꯕꯥꯏꯕꯜꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯊꯥꯖꯕꯤꯗ꯭ꯔꯤꯈꯩꯗꯤ, ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯀꯔꯝꯅ ꯈꯟꯕ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯀꯔꯝꯅ ꯑꯁꯤꯒꯨꯝꯕ ꯍꯥꯏꯕ ꯑꯁꯤꯗ ꯊꯥꯖꯗꯨꯅ ꯂꯩꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯃꯗꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯕ ꯉꯝꯃꯤ꯫ ꯅꯪꯅ ꯅꯪꯒꯤ ꯃꯇꯥꯡꯗ ꯈꯟꯕ ꯑꯗꯨ ꯊꯥꯖꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯕꯨ ꯃꯥꯡꯗ ꯆꯠꯈꯠꯇꯅꯕꯒꯤꯗꯃꯛ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯈꯪꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯊꯋꯥꯏꯕꯨ ꯈꯥꯏꯗꯣꯛꯂꯤꯕ ꯑꯁꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯈꯛꯇꯅꯅꯤ꯫ ꯃꯁꯤ ꯈꯛꯇꯅꯅꯤ ꯈꯥꯏꯗꯣꯛꯀꯗꯧꯔꯤꯕ ꯑꯁꯤ꯫ ꯑꯩꯅ ꯈꯟꯕꯗꯨ ꯗꯔꯀꯥꯔ ꯂꯩꯇꯦ, ꯃꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒ ꯆꯥꯟꯅꯗ꯭ꯔꯕꯗꯤ ꯑꯩ ꯂꯥꯜꯂꯦ꯫ ꯑꯩꯅ ꯐꯅ ꯐꯥꯎꯗꯨꯅꯁꯨ ꯃꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒ ꯆꯥꯟꯅꯗ꯭ꯔꯕꯗꯤ ꯑꯩ ꯂꯥꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯇꯥꯏ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯎꯒꯅꯤ ꯍꯥꯏꯅ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯇꯧ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯇꯧꯕ ꯉꯝꯅꯕꯒꯤ ꯈꯨꯗꯣꯜ, ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯑꯉꯝꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯂꯩ ꯍꯥꯏꯅ꯫ ꯅꯪꯕꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗꯒꯤ ꯅꯪꯅ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ꯫ ꯅꯪ ꯏꯁ꯭ꯋꯔꯗ ꯀꯜꯂꯤ, ꯁꯣꯟꯗꯦ, ꯅꯪ ꯉꯥꯛꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯀꯅꯥꯅꯣ ꯑꯃꯅ ꯅꯪꯉꯣꯟꯗ ꯍꯥꯏꯍꯟꯕ ꯈꯛꯇꯪ ꯅꯠꯇꯗꯨꯅ ꯅꯪꯅ ꯃꯁꯤꯗ ꯋꯥꯈꯜ ꯇꯧꯒꯗꯕꯅꯤ, ꯄꯥꯒꯗꯕꯅꯤ, ꯊꯥꯖꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯛꯆꯥꯡꯗꯅ ꯅꯪ ꯀꯅꯥꯅꯣ, ꯈ꯭ꯔꯤꯁꯇꯗꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤ ꯈꯥꯏꯗꯣꯛꯄ ꯉꯝꯂꯛꯄ ꯃꯇꯝꯗ ꯄꯣꯠꯁꯤꯡꯁꯤ ꯍꯣꯡꯕ ꯍꯧꯔꯛꯏ꯫ ꯑꯩ ꯏꯁꯥꯗ ꯌꯦꯡꯖꯕ ꯇꯥꯔꯕꯗꯤ ꯑꯩ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯀꯤꯒꯅꯤ, ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇ ꯌꯥꯎꯗꯅ ꯏꯊꯟꯇꯗꯤ ꯁꯃꯁ꯭ꯌꯥꯅ ꯄꯤꯛ ꯊꯜꯂꯤ꯫ ꯌꯣꯍꯥꯟ 15ꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏ, ꯑꯩ ꯌꯥꯎꯗꯅ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯅ ꯅꯈꯣꯏꯅ ꯌꯦꯡꯕ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯋꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅ ꯈ꯭ꯔꯤꯁꯇꯗ ꯎꯖꯗꯨꯅ ꯃꯉꯣꯟꯗ ꯊꯥꯖꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯐꯥꯎꯅꯤꯡꯕ ꯐꯥꯎꯗꯨꯅꯁꯨ ꯑꯩꯁꯤ ꯊꯥꯎ ꯅꯣꯏꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯐꯥꯎꯕ ꯅꯠꯇꯦ꯫ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯑꯣꯏꯒꯅꯤ, ꯃꯤ ꯂꯣꯏꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯃꯗꯨꯃꯛꯇꯤ ꯐꯥꯎꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯗꯨꯒꯨꯝꯕꯗꯨ ꯁꯨꯛꯐꯥꯎ ꯐꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯔꯤꯈꯩꯗꯤ, ꯍꯧꯖꯤꯛꯁꯨ ꯊꯥꯖꯔꯤ, ꯆꯍꯤ 35 ꯏꯁ꯭ꯋꯔꯒꯤ ꯋꯥ ꯉꯥꯡꯂꯛꯂꯕ ꯃꯇꯨꯡꯁꯤꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯥꯔꯒ ꯆꯤꯟ ꯀꯥꯊꯣꯛꯄ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯊꯜꯍꯟꯕꯤꯗꯕ ꯑꯃꯨꯛꯇ ꯌꯥꯎꯗ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯇꯝꯗꯒꯤ ꯍꯦꯟꯅ ꯐꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯕꯨ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯏ꯫ ꯑꯗꯨꯕꯨ ꯑꯀꯤꯕꯅ ꯅꯪꯒꯤ ꯑꯍꯥꯟꯕꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯗꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯅꯪ ꯃꯗꯨ ꯇꯧꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯀꯌꯥꯒꯤ ꯑꯀꯤꯕꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯊꯜꯍꯟꯒꯅꯤ꯫ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯇꯕ, ꯆꯥꯗ ꯌꯥꯝꯅ ꯍꯦꯟꯅ ꯌꯥꯝꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯗꯨ ꯌꯧꯅꯗꯦ꯫ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯗ ꯇꯁꯦꯡꯅ ꯃꯄꯨꯡ ꯐꯥꯕ ꯊꯟꯅꯕꯗꯨ ꯐꯥꯎꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏ ꯀꯤꯅ ꯍꯤꯡꯏ꯫ ꯑꯗꯨꯒ ꯇꯟꯅ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯑꯀꯤꯕ ꯀꯌꯥ ꯂꯩ꯫ ꯌꯥꯝꯅ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯂꯕ ꯄꯣꯠ ꯀꯌꯥ ꯑꯩꯈꯣꯏꯅ ꯂꯩ ꯍꯥꯏꯅ ꯈꯪꯗ꯭ꯔꯕ ꯅꯪ ꯅꯁꯥ ꯅꯁꯥꯗ ꯎꯖꯕ ꯉꯝꯂꯣꯏ꯫ ꯅꯍꯥꯛ ꯅꯁꯥꯕꯨ ꯈ꯭ꯔꯤꯁꯇꯗ ꯎꯖꯕꯗꯨꯇꯝꯕ ꯇꯥꯏ꯫ ꯅꯪꯅ ꯑꯩ ꯃꯥꯡꯂꯦ, ꯄꯨꯝꯃꯥꯡ ꯃꯥꯡꯂꯦ, ꯑꯩ ꯀꯔꯤꯁꯨ ꯆꯨꯝꯅ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯀꯅꯨ꯫ ꯑꯍꯥꯟꯕ ꯌꯣꯍꯥꯟ 3:18ꯗ ꯍꯥꯏ, ꯏꯕꯨꯡꯉꯣꯅ ꯑꯣꯏꯕꯒꯨꯝ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯑꯣꯏꯔꯤ꯫ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯍꯞꯇꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯤ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯕ ꯗꯔꯀꯥꯔ ꯂꯩ꯫
mahakna hꯧꯖꯤꯛ ꯑꯣꯏꯔꯤꯕꯗꯨꯃꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯑꯣꯏ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯖꯤꯁꯨꯅ ꯀꯤꯗꯦ ꯍꯥꯏꯕꯁꯤ ꯊꯥꯖꯕꯒꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯤꯗꯕ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯀꯤꯔꯣꯏ ꯃꯔꯝꯗꯤ ꯑꯩ ꯃꯉꯣꯟꯗ ꯂꯩ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯍꯥꯛꯁꯤ ꯀꯜꯂꯤ ꯍꯥꯏꯅ ꯀꯅꯥ ꯀꯅꯥ ꯊꯥꯖꯕꯒꯦ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯍꯥꯛ ꯀꯟꯕ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯪꯁꯨ ꯀꯜꯂꯤ ꯑꯁꯣꯟꯕꯗꯨꯅ ꯑꯩ ꯀꯜꯂꯤ ꯍꯥꯏꯁꯅꯨ ꯑꯦꯃꯦꯟ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯈꯣ ꯑꯩ ꯉꯝꯃꯣꯏ ꯁꯤꯗꯤ ꯌꯥꯝꯅ ꯂꯨꯏ ꯑꯩ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯨ ꯂꯧꯊꯣꯛꯈꯣ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯕ ꯑꯃ ꯍꯦꯛꯇ ꯅꯪ ꯇꯧꯕ ꯉꯝꯒꯅꯤ ꯑꯣ ꯁꯤꯗꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ ꯅꯠꯇꯦ ꯍꯦꯟꯃꯟꯗꯦ ꯃꯗꯨ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯍꯦꯟꯃꯟꯕ ꯇꯥꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯃꯗꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕ ꯌꯥꯍꯜꯂꯣꯏ ꯅꯪꯅ ꯈꯥꯡꯕ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯂꯩꯍꯟꯗꯦ ꯑꯗꯨꯕꯨ ꯑꯊꯦꯝꯕ ꯈꯨꯗꯤꯡꯒꯤ ꯃꯗꯨꯗꯒꯤ ꯊꯣꯛꯅꯕ ꯂꯝꯕꯤ ꯃꯍꯥꯛꯅ ꯄꯤꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯏ Ifisa amagi 18-22 ꯐꯥꯎꯕꯗ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯑꯁꯤ ꯈꯔ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯀꯟꯕ ꯄꯥꯡꯒꯟꯒꯤ ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯖꯕ ꯑꯩꯈꯣꯏꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯆꯥꯎꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯅꯕꯒꯤꯗꯃꯛ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯃꯤꯠ ꯉꯥꯜꯍꯟꯕꯤꯅꯅꯕ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯀꯟꯕ ꯄꯥꯡꯒꯜꯒꯤ ꯊꯕꯛ ꯑꯗꯨ ꯈ꯭ꯔꯤꯁꯇꯗ ꯇꯧꯕꯤꯔꯗꯨꯅ ꯑꯁꯨꯝꯅ ꯄꯤꯔꯦ ꯍꯥꯏꯕꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇꯕꯨ ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯤꯡꯒꯠꯄꯤꯔꯗꯨꯅ ꯁ꯭ꯋꯔꯒꯒꯤ ꯃꯐꯝ ꯃꯐꯝꯗ ꯃꯄꯨ ꯑꯣꯏꯕ ꯃꯇꯤꯛ ꯄꯥꯡꯒꯜ ꯑꯉꯝ ꯑꯊꯧ ꯑꯃꯁꯨꯡ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯇ ꯅꯠꯇꯅ ꯂꯥꯛꯀꯗꯕꯗꯁꯨ ꯐꯥꯎꯔꯤꯕ ꯃꯤꯡ ꯈꯨꯗꯤꯡꯃꯛ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯌꯦꯠ ꯊꯪꯕꯗ ꯐꯝꯍꯟꯕꯤꯔꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯏꯕꯨꯡꯉꯣꯒꯤ ꯈꯨꯌꯥꯈꯥꯗ ꯄꯣꯠ ꯄꯨꯝꯅꯃꯛ ꯃꯈꯥ ꯄꯣꯜꯍꯟꯕꯤꯗꯨꯅ ꯄꯣꯠ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯃꯀꯣꯛ ꯑꯣꯏꯅꯅꯕ ꯁꯤꯡꯂꯨꯞꯇ ꯏꯕꯨꯡꯉꯣꯕꯨ ꯄꯤꯕꯤꯔꯦ ꯑꯗꯨꯕꯨ Efesaꯒꯤ 2:3 ꯍꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯁ꯭ꯋꯔꯒꯒꯤ ꯃꯐꯝ ꯃꯐꯝꯗ ꯐꯝꯃꯤꯟꯅꯔꯦ ꯍꯥꯏꯅ ꯑꯗꯨꯅ ꯀꯔꯤ ꯑꯣꯏꯔꯦ ꯈꯟꯕꯤꯌꯨ ꯑꯩꯒꯤ ꯈꯣꯡꯁꯤ ꯍꯧꯖꯤꯛ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩ ꯑꯇꯣꯞꯄ ꯑꯃꯗꯁꯨ ꯂꯩ ꯅꯪ ꯍꯧꯖꯤꯛ ꯑꯗꯨꯗ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯤ ꯑꯗꯨꯕꯨ ꯅꯪ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯕꯅꯤ ꯅꯪ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯂꯩ ꯊꯋꯥꯏꯗꯗꯤ ꯅꯍꯥꯛ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯤꯕ ꯑꯃꯣꯠꯄ ꯃꯌꯥꯝꯁꯤꯗꯒꯤ ꯊꯥꯡꯒꯠꯈ꯭ꯔꯕꯅꯤ ꯑꯗꯨꯅꯅꯤ ꯄꯣꯜꯅ ꯍꯥꯏꯈꯤꯕꯗꯨ ꯑꯩꯅ ꯍꯛꯆꯥꯡꯗ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯕꯨ ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯊꯥꯡꯒꯠꯄꯤꯔꯕ ꯅꯍꯥꯛꯀꯤ ꯍꯤꯡꯒꯠꯍꯟꯈꯤꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯈꯪꯒꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯣꯏꯕꯒꯨꯝ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯑꯣꯏ ꯑꯩꯈꯣꯏꯅ ꯇꯝꯒꯗꯕꯁꯤ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯤꯡꯃꯛꯇ ꯃꯍꯨꯠ ꯁꯤꯟꯕ ꯑꯣꯏꯅ ꯃꯁꯛ ꯈꯪꯕ ꯑꯁꯤꯅꯤ ꯕꯥꯏꯕꯜ ꯑꯗꯨ ꯆꯨꯝꯅ ꯈꯛꯀꯤ ꯄꯥꯒꯅꯨ ꯑꯗꯨꯒ ꯃꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯈꯛ ꯈꯟꯒꯅꯨ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯡꯒꯜ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯡꯒꯜ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯉꯨ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯊꯧꯅꯥ ꯂꯩ ꯃꯍꯥꯛꯀꯤ ꯏꯪꯊꯕ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯏꯪꯊꯕ ꯂꯩ ꯌꯥꯒꯅꯤ ꯃꯍꯥꯛꯀꯤ ꯍꯔꯥꯎꯕ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯕ ꯂꯩꯕ ꯌꯥꯏ ꯃꯁꯤ ꯑꯩꯅ ꯈꯪꯉꯤ ꯅꯪꯅ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯃꯥꯏꯅ ꯐꯥꯎꯗꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯑꯗꯨ ꯑꯩꯅ ꯎꯕ ꯉꯝꯃꯤ ꯃꯔꯝꯗꯤ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯑꯣꯏꯔꯝꯒꯗꯕ ꯑꯗꯨꯁꯨ ꯑꯩ ꯃꯗꯨꯃꯥꯏꯅ ꯐꯥꯎꯗꯦ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯐꯥꯎꯗꯦ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯑꯩꯉꯣꯟꯗ ꯌꯦꯡꯉꯨ ꯃꯁꯤ ꯇꯥꯎ ꯅꯪꯉꯣꯟꯗ ꯐꯥꯎꯕ ꯑꯗꯨ ꯑꯔꯣꯏꯕꯗ ꯅꯪꯒꯤ ꯋꯥꯔꯦꯞꯇꯨꯒ ꯆꯠꯃꯤꯟꯅꯈꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯂꯣꯏꯅ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯖꯤꯁꯨꯅ ꯁꯤꯕꯤꯗꯨꯅ ꯅꯪꯉꯣꯟꯗ ꯂꯩꯍꯟꯅꯤꯡꯕꯁꯤꯡ ꯑꯗꯨ ꯅꯍꯥꯛ ꯁꯨꯡꯂꯩ ꯂꯩꯕ ꯉꯝꯂꯔꯣꯏ ꯅꯪꯅ ꯃꯗꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯂꯧꯁꯤꯟꯒꯗꯕꯅꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯥ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯅ ꯃꯊꯛ ꯂꯥꯟꯗꯨꯅ ꯆꯠꯍꯟꯕ ꯃꯤꯁꯤꯡꯅ ꯄꯤꯛ ꯊꯜꯂꯦ
ꯅꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯦ, ꯅꯪꯕꯨ ꯈꯟꯕꯤꯗꯦ, ꯃꯥꯅꯤ, ꯃꯈꯣꯏ ꯑꯗꯨꯗ ꯆꯠꯂꯦ꯫ ꯃꯑꯣꯡ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ, ꯂꯥꯏ ꯐꯠꯇꯕꯅ ꯅꯍꯥꯛꯄꯨ ꯀꯥꯟꯅꯗꯕ ꯋꯥꯈꯜ ꯈꯜꯍꯜꯂꯦ꯫ ꯃꯗꯨꯗꯤ ꯑꯁ ꯅꯪꯗꯤ ꯏꯪꯊꯕꯗꯨ ꯂꯩꯅꯕ ꯁꯨꯝ ꯍꯣꯠꯅꯕꯅꯤꯗ꯫ ꯅꯠꯇꯦ, ꯑꯁꯦꯡꯕꯗꯤ ꯅꯍꯥꯛ ꯐꯤꯚꯝ ꯑꯗꯨ ꯊꯦꯡꯅꯕꯗꯨ ꯀꯤ꯫ ꯑꯩꯉꯣꯟꯗ ꯅꯨꯡ ꯊꯥꯔꯛꯀꯅꯨ꯫ ꯅꯍꯥꯛꯅ ꯀꯨꯏꯅ ꯃꯗꯨ ꯁꯨꯝ ꯇꯧꯗ꯭ꯔꯤꯈꯩ ꯃꯗꯨ ꯊꯦꯡꯅꯕꯗ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯐꯥꯎꯕꯗ ꯃꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯔꯝꯗꯤ ꯅꯍꯥꯛ ꯃꯗꯨ ꯀꯨꯏꯅ ꯊꯦꯡꯅꯗꯅ ꯊꯝꯂꯛꯂꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯔꯦ? ꯑꯩꯈꯣꯏꯅ ꯈꯜꯂꯤ, ꯑꯩꯅ ꯃꯈꯣꯏꯒ ꯊꯦꯡꯅꯕ ꯇꯥꯔꯗꯤ ꯃꯈꯣꯏꯅ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯤ꯫ ꯃꯈꯣꯏꯅ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯃꯔꯤ ꯂꯩꯅꯕ ꯄꯥꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯀꯤ꯫ ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯒꯗ꯭ꯔꯥ ꯀꯤ꯫ ꯑꯩ ꯀꯤꯖꯩ꯫ ꯑꯗꯨꯅ ꯑꯀꯤꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯄꯥꯜꯂꯤ꯫ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯄꯥꯝꯃꯤ꯫ ꯅꯁꯥꯕꯨ ꯃꯃꯜ ꯂꯩꯅ ꯂꯧꯍꯟꯅꯤꯡꯉꯤ꯫ ꯑꯩꯈꯣꯏꯅ ꯏꯪꯊꯕ ꯂꯩꯕꯗꯨ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯔꯩ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯉꯥꯏꯖꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯅꯅꯕ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪ ꯃꯗꯨ ꯊꯦꯡꯅꯕ ꯇꯥꯏ꯫ ꯐꯔꯦ, ꯑꯩ ꯏꯁꯥꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯑꯩꯁꯤ ꯇꯤꯟꯅꯕꯗ ꯌꯥꯝꯅ ꯋꯥꯕ ꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯁꯤ ꯍꯥꯟꯅ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯈ꯭ꯔꯕ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯏ꯫ ꯑꯗꯨꯅ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯂꯥꯛꯁꯤꯜꯂꯒ ꯂꯩꯕ ꯑꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯑꯗꯨꯅ ꯑꯩꯕꯨ ꯁꯣꯛꯇꯅꯕꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯒ ꯇꯣꯞ ꯇꯣꯞꯄ ꯊꯦꯡꯅꯔꯛꯄ ꯀꯌꯥ ꯑꯃꯅ ꯑꯩꯕꯨ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯏꯪꯊꯕ ꯌꯥꯝꯅ ꯄꯥꯝꯖꯕ, ꯇꯤꯟꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯆꯍꯤ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯩꯅ ꯑꯣꯏꯕ ꯑꯗꯨ ꯑꯗꯨꯝ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯃꯥꯅ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯑꯩꯕꯨ ꯑꯗꯨꯝ ꯁꯥꯎꯅ ꯂꯩꯕ ꯑꯗꯨ ꯂꯩꯍꯟꯒꯅꯤ꯫ ꯑꯩꯉꯣꯟꯗ ꯋꯥꯁꯨ ꯌꯥꯝꯅ ꯉꯥꯡꯂꯣꯏ꯫ ꯃꯗꯨꯒꯤ ꯄꯥꯟꯗꯝ ꯑꯃ ꯂꯩ꯫ ꯑꯩ ꯊꯥꯖꯩ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯑꯩꯒ ꯂꯣꯏꯅꯅꯕ ꯈꯥꯡꯕ ꯀꯟꯕ ꯑꯍꯦꯟꯕ ꯈꯔ ꯄꯤꯕꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯈꯪꯉꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ꯫ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯅꯅꯕ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪ ꯊꯦꯡꯅꯕ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯈꯥꯡꯕꯤꯅꯕ ꯀꯧꯕꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯅꯒꯗꯕ ꯃꯇꯝꯁꯨ ꯂꯩ꯫ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯁ꯭ꯋꯔꯅ ꯗꯦꯕꯇ ꯑꯩꯒ ꯊꯦꯡꯅꯅꯕ ꯎꯠꯄꯤꯈꯤ꯫ ꯑꯩꯁꯤ ꯂꯝꯂꯛꯀꯤ ꯁꯥꯒꯨꯝꯅ ꯑꯣꯏꯈꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯐꯥꯎꯕꯗꯨꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯑꯣꯏꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯟꯗꯣꯛꯅ ꯍꯥꯏꯕꯤꯈꯤ, ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯒꯨꯝꯅ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ꯫ ꯅꯪꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯉꯥꯛꯇ ꯇꯧꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯣꯡꯗꯣꯛꯄ ꯇꯥꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯇꯧꯈꯤ꯫ ꯑꯩꯅ ꯅꯨꯡꯗ ꯂꯩꯔꯤꯕ ꯃꯩ ꯍꯧꯅ ꯁꯥꯎꯅꯤꯡꯕ ꯑꯗꯨꯗꯤ ꯅꯈꯣꯏꯗ ꯀꯔꯝ ꯍꯥꯏꯅ ꯇꯝꯒꯗꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯆꯨꯝꯃꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯂꯥꯜꯂꯤ ꯍꯥꯏꯕ ꯑꯩ ꯈꯪꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯗꯨ ꯁꯨꯡꯊꯦꯡ ꯊꯦꯡꯅꯔꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯑꯗꯨ ꯂꯥꯜꯂꯦ ꯈꯪꯂꯒꯁꯨ ꯑꯩꯅ ꯍꯣꯡꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯦꯡꯅꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤꯗꯃꯛ ꯀꯥꯟꯅꯕ ꯇꯧꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯃꯗꯨ ꯏꯁꯥꯎ ꯁꯥꯎꯗꯨꯅ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯗꯦꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯒ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ, ꯑꯩꯒꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯃꯗꯨꯃꯥꯏꯅ ꯇꯧꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯤ ꯑꯩꯉꯣꯟꯗ ꯏꯁ꯭ꯋꯔꯅ ꯅꯪꯒ ꯊꯦꯡꯅꯅꯕ ꯎꯠꯄꯤꯔꯦ꯫
ꯑꯩ ꯈꯪꯉꯤ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝꯅ ꯁꯣꯛꯈꯤ ꯍꯥꯏꯕ, ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯃꯈꯥ ꯄꯣꯟꯕ ꯍꯥꯏꯕꯁꯤ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯂꯨꯏ ꯈꯪꯈꯤ, ꯃꯗꯨ ꯂꯣꯏꯅ ꯈꯪꯈꯤ, ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯑꯩ ꯈꯪꯈꯤ ꯃꯗꯨꯗꯤ ꯅꯪ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯁꯨꯝ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ, ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯧꯕ ꯑꯗꯨ ꯑꯩꯅ ꯄꯥꯝꯈꯤꯗꯕ ꯇꯥꯔꯒꯁꯨ, ꯁꯥꯎꯈꯤꯕ ꯇꯥꯔꯒꯁꯨ ꯃꯗꯨ ꯑꯆꯨꯝꯕ ꯑꯣꯏꯈꯤ꯫ ꯑꯩꯈꯣꯏ ꯆꯍꯤ 2-3ꯗꯤ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯑꯣꯏꯈꯤ, ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯗꯨ ꯑꯩ ꯄꯥꯝꯈꯤꯗꯦ, ꯑꯗꯨꯕꯨ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯑꯣꯏꯔꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯏꯁ꯭ꯋꯔ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯉꯣꯟꯗꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯌꯥꯎꯕꯤꯔꯒꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯄꯥꯎꯇꯥꯛ ꯃꯆꯥ ꯑꯃꯈꯛ ꯄꯤꯖꯅꯤꯡꯉꯤ꯫ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ, ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ, ꯅꯃꯥꯟꯅꯕ ꯑꯣꯏꯒꯦꯔꯥ, ꯅꯠꯇ꯭ꯔꯒ ꯏꯃꯥ ꯏꯄꯥ ꯑꯣꯏꯕꯁꯨ ꯌꯥꯏ, ꯃꯈꯣꯏꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯥꯛꯁꯤꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕ, ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯆꯨꯝꯗꯦ ꯈꯪꯂꯕ, ꯑꯗꯨꯒ ꯃꯈꯣꯏꯒ ꯊꯦꯡꯅꯕ ꯃꯇꯝꯗꯨ ꯌꯧꯔꯦ ꯍꯥꯏꯕ ꯈꯪꯂꯒꯗꯤ, ꯏꯃꯥ ꯕꯕꯥ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ, ꯅꯈꯣꯏꯕꯨ ꯑꯩꯅ ꯁꯦꯟꯅꯒꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯕꯨ ꯄꯥꯟꯗꯨꯅꯗꯤ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ, ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯏꯆꯥꯁꯤꯡꯗ ꯍꯥꯏꯕꯤꯌꯨ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯒꯤꯗꯃꯛ ꯑꯐꯕ ꯄꯥꯝꯃꯤ, ꯑꯐꯕ ꯃꯄꯥ ꯑꯣꯏꯒꯅꯤ, ꯑꯐꯕ ꯃꯃꯥ ꯑꯣꯏꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯅꯪ ꯑꯗꯨꯝ ꯁꯦꯟꯅꯕꯗꯗꯤ ꯂꯣꯏꯍꯜꯂꯔꯣꯏ, ꯃꯔꯝꯗꯤ ꯅꯣꯡꯃꯗꯤ ꯅꯪ ꯅꯊꯟꯇꯒꯤ ꯄꯨꯟꯁꯤ ꯑꯃ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯂꯩꯍꯧꯒꯅꯤ, ꯑꯗꯨꯅ ꯑꯩ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯒꯠꯆꯕ ꯇꯥꯏ꯫ ꯑꯩ ꯅꯪꯉꯣꯟꯗ ꯄꯥꯎꯇꯥꯛ ꯃꯆꯥ ꯑꯃꯇꯪ ꯄꯤꯌꯨꯔꯥ? ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯇꯧꯕꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯩꯗ ꯂꯩꯔꯣꯏꯗꯕꯅꯤ, ꯑꯗꯨꯅ ꯅꯪ ꯅꯁꯥꯒꯤꯇ ꯈꯜꯂꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯃꯁꯥꯒꯤꯇ ꯈꯟꯕ, ꯃꯁꯥꯒꯤꯇ ꯌꯦꯡꯕꯁꯤ ꯑꯩ ꯇꯨꯀꯠꯆꯩ, ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯗꯨꯝ ꯉꯥꯡꯉꯤ, ꯑꯗꯨꯕꯨ ꯅꯁꯥꯒꯤꯗꯃꯛ ꯆꯦꯛꯁꯤꯟꯗꯕ ꯍꯥꯏꯕꯁꯤꯁꯨ ꯑꯁꯤꯡꯕ ꯅꯠꯇꯦ, ꯅꯁꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨ ꯁꯨꯛꯈꯟ ꯈꯟꯗꯕ ꯍꯥꯏꯕꯁꯤꯁꯨ ꯑꯁꯤꯡꯕ ꯅꯠꯇꯦ, ꯑꯗꯨꯒ ꯃꯤꯅ ꯑꯗꯨꯝ ꯅꯊꯛꯇ ꯀꯥꯍꯜꯂꯕꯗꯤ ꯃꯈꯣꯏꯅ ꯅꯪ ꯎꯁꯤꯠꯂꯛꯂꯣꯏ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯔꯤꯗ ꯍꯣꯡꯅꯕ ꯍꯣꯠꯅꯔꯕꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯄꯤꯕ ꯇꯥꯏ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯅꯪ ꯆꯨꯝꯃꯤ ꯈꯪꯂꯕꯁꯨ ꯃꯗꯨ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯗꯤ ꯑꯔꯨꯕ ꯑꯃ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯅꯪꯅ ꯇꯧꯒꯗꯕꯗꯣ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅꯁꯨ ꯅꯪ ꯍꯔꯥꯎꯅ ꯂꯩꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯗꯦꯕꯅ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯃꯗꯤ ꯑꯩꯅ ꯆꯨꯝꯃꯤ ꯈꯪꯕ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯒꯅꯤ, ꯃꯗꯨꯗ ꯑꯩꯅ ꯁꯥꯎꯕ ꯎꯠꯀꯅꯤ, ꯁꯥꯎꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯍꯟꯗꯕ ꯑꯗꯨ ꯃꯍꯥꯛꯅ ꯑꯣꯏꯍꯟꯖꯔꯣꯏ, ꯑꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯈꯪꯂꯕ, ꯅꯪꯅ ꯇꯁꯦꯡꯅ ꯏꯁ꯭ꯋꯔꯒꯤ ꯃꯥꯡꯗ ꯑꯆꯨꯝꯕ ꯇꯧꯔꯤ ꯍꯥꯏꯅ ꯊꯥꯖꯔꯕ, ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯅꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯅꯕꯒꯤ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯐꯔꯦ, ꯃꯗꯨ ꯋꯥꯈꯜꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯕꯅꯤ, ꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯑꯀꯤꯕ ꯃꯈꯜ ꯂꯣꯏꯅ, ꯑꯀꯤꯕ ꯑꯆꯧꯕ, ꯑꯀꯤꯕ ꯃꯆꯥ, ꯃꯌꯥꯝ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯂꯕ ꯑꯀꯤꯕ, ꯈꯔ ꯑꯃꯅ ꯅꯪꯅ ꯑꯗꯨꯝ ꯀꯨꯏꯅꯗꯒꯤ ꯊꯦꯡꯅꯔꯛꯂꯕ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯂꯕ, ꯅꯪꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯐꯥꯎꯕ ꯈꯪꯗ꯭ꯔꯕ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯐꯣꯡꯗꯣꯛꯄꯤꯅꯕ ꯀꯔꯤꯒꯤ ꯍꯥꯏꯔꯣꯏꯗꯧꯔꯤꯕꯅꯣ? ꯃꯗꯨ ꯄꯥꯝꯕ ꯌꯥꯎꯕꯤꯕ꯭ꯔꯥ? ꯃꯗꯨ ꯇꯧꯕ ꯄꯥꯝꯕꯤꯗ꯭ꯔꯒꯗꯤ ꯃꯉꯣꯟꯗ ꯍꯥꯏꯕꯤꯒꯅꯨ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯀꯤꯅ ꯍꯤꯡꯕꯗꯨ ꯄꯥꯝꯗꯦ, ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯑꯗꯨ ꯑꯩꯈꯣꯏ ꯄꯥꯝꯗꯦ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯁꯥꯎꯍꯟꯕ ꯑꯃꯗꯤ ꯋꯥꯍꯟꯕ ꯑꯗꯨ ꯑꯩꯈꯣꯏ ꯄꯥꯝꯗꯦ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯃꯨꯛ ꯈꯛꯇꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯝꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯄꯥꯝꯃꯤ, ꯅꯪ ꯅꯊꯟꯇꯒꯤ ꯍꯤꯡꯒꯅꯨ, ꯍꯥꯟꯅꯒꯤ ꯃꯆꯠꯇꯨ ꯊꯥꯗꯣꯛꯎ, ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯗ ꯅꯪ
ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤ ꯅꯪꯅ ꯈꯪꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯃꯆꯠ ꯑꯗꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯅꯪꯅ ꯇꯧꯕ ꯉꯝꯕ ꯃꯈꯩ ꯅꯪꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛ ꯅꯪꯅ ꯑꯣꯏꯕ ꯉꯝꯕ ꯃꯈꯩ ꯑꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯂꯩꯕ ꯇꯥꯏ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯑꯀꯤꯕꯒꯤ ꯊꯋꯥꯏ ꯄꯤꯗꯦ, ꯑꯗꯨꯕꯨ ꯄꯥꯡꯒꯜꯒꯤ, ꯅꯨꯡꯁꯤꯕꯒꯤ ꯑꯃꯁꯨꯡ ꯏꯁꯥ ꯂꯥꯛꯆꯕꯒꯤ ꯊꯋꯥꯏ ꯄꯤꯕꯤ꯫ ꯑꯗꯨꯒ ꯏꯁꯥ ꯂꯥꯛꯆꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯟꯕꯗ, ꯄꯣꯠꯇ ꯅꯠꯇ꯭ꯔꯒ ꯊꯕꯛꯇ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯑꯃꯗꯤ ꯃꯔꯝ ꯆꯥꯅ ꯎꯕ ꯉꯝꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯑꯀꯤꯕ ꯋꯥꯈꯜ ꯂꯥꯛꯂꯒ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯄꯨꯝꯉꯥꯎ ꯉꯥꯎꯍꯟꯕꯗꯨ ꯑꯣꯏꯍꯜꯂꯣꯏꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯆꯨꯝꯅ ꯂꯩꯗꯨꯅ ꯑꯩꯒꯤ ꯁꯃꯁ꯭ꯌꯥ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁ꯭ꯋꯔꯁꯨ ꯂꯩ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯁꯃꯁ꯭ꯌꯥꯗꯒꯤ ꯆꯥꯎꯕ ꯍꯦꯜꯂꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯒꯗꯕꯅꯤ꯫ ꯅꯪꯅ ꯄꯥꯝꯂꯒꯗꯤ ꯅꯁꯥꯅ ꯅꯁꯥꯗ ꯏꯪꯊꯅꯕꯒꯤ ꯋꯥꯔꯤ ꯁꯥꯖꯕ ꯌꯥꯏ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯁꯤꯗ ꯑꯩꯅ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯂꯩꯕꯒꯤ, ꯆꯣꯡꯕ ꯐꯟꯕ ꯑꯃꯗꯤ ꯈꯣꯡꯎꯞ ꯐꯖꯅ ꯇꯣꯡꯗꯅ ꯊꯕꯛ ꯑꯇꯩ ꯇꯧꯕꯗꯒꯤ ꯑꯩꯒꯤ ꯅꯪꯒꯟ ꯅꯥꯈꯤ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯪꯒꯟꯒꯤꯗꯃꯛ ꯆꯦꯛꯁꯤꯟꯕ ꯇꯥꯔꯦ, ꯈꯣꯡꯎꯞ ꯐꯖꯅ ꯇꯣꯡꯕ ꯇꯥꯔꯦ, ꯑꯗꯨꯅ ꯑꯩ ꯅꯥꯕꯁꯨ ꯅꯥꯍꯟꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯑꯩ ꯐꯖꯅ ꯁꯣꯛꯈꯤ꯫ ꯊꯥ 4-5 ꯑꯩ ꯐꯖꯅ ꯁꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯒꯤ ꯃꯔꯛꯇꯨꯗ ꯗꯣꯛꯇꯔꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯅꯕ ꯑꯩꯉꯣꯟꯗ MRI ꯑꯃ ꯂꯧꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯀꯦꯟꯁꯔ ꯃꯥꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯗ ꯈꯪꯒꯗꯕ ꯋꯥꯈꯜ ꯑꯗꯨ ꯑꯃꯨꯛꯇ ꯈꯜꯂꯨ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯗ ꯗꯦꯕꯇꯤ ꯌꯥꯝꯅ ꯆꯨꯝꯅ ꯈꯜꯂꯤ, ꯑꯗꯨꯒ ꯃꯉꯣꯟꯗ ꯀꯥꯟꯅꯕꯁꯨ ꯅꯪꯅ ꯅꯁꯥꯗ ꯍꯥꯏꯖꯕ ꯌꯥꯏ, ꯑꯗꯨꯒ ꯀꯥꯟꯅꯗꯕꯁꯨ ꯍꯥꯏꯕ ꯌꯥꯏ꯫ ꯅꯪ ꯃꯁꯤ ꯈꯪꯕ꯭ꯔꯥ? ꯅꯪꯉꯣꯟꯗ ꯃꯇꯦꯡ ꯑꯣꯏꯕ ꯋꯥꯁꯤꯡꯗꯨ ꯅꯪ ꯅꯁꯥꯗ ꯍꯥꯏꯖꯧ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯁ꯭ꯄꯥꯏꯟꯗ ꯀꯦꯟꯁꯔ ꯂꯩ ꯍꯥꯏꯕꯁꯤ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯔꯣꯏ, ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯃꯗꯨ ꯊꯦꯡꯅꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯤ, ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯒꯅꯤ, ꯑꯗꯨꯒ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯌꯥꯝꯅ ꯆꯨꯝꯗꯕ ꯑꯃꯅ ꯑꯩꯅ ꯃꯗꯨ ꯉꯝꯗ꯭ꯔꯗꯤ ꯀꯝꯗꯧꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯈꯣꯟ ꯆꯠꯄ ꯄꯣꯜꯅꯗꯤ ꯃꯗꯨꯒꯤ ꯑꯀꯤꯕ ꯑꯗꯨ, ꯁꯤꯕꯒꯤ ꯑꯀꯤꯕ ꯑꯗꯨ ꯀꯔꯝꯅ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯈꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯍꯤꯡꯕ ꯍꯥꯏꯕ ꯑꯁꯤ ꯈ꯭ꯔꯤꯁꯇꯅꯤ, ꯑꯗꯨꯒ ꯁꯤꯕ ꯍꯥꯏꯕ ꯑꯁꯤ ꯇꯣꯡꯖꯕꯅꯤ꯫ ꯑꯃ ꯍꯦꯛꯇ ꯑꯣꯏꯗꯨꯅꯁꯨ ꯑꯩꯅ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯅ ꯍꯤꯡꯃꯤꯟꯅꯒꯅꯤ꯫ ꯑꯩꯅ ꯁꯤꯗ ꯅꯈꯣꯏ ꯈꯛꯇꯒꯤ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯐꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩ꯫ ꯉꯁꯤ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯗꯣꯛꯇꯔꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯇꯥꯕ ꯌꯥꯎꯕꯤꯔꯝꯂꯒꯅꯤ꯫ ꯅꯪꯅ ꯈꯜꯂꯝꯒꯗꯕ ꯅꯠꯇ꯭ꯔꯒ ꯅꯪꯉꯣꯟꯗ ꯂꯥꯟꯗꯥꯔꯛꯄ ꯑꯀꯤꯕ ꯑꯗꯨ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯅꯪ ꯅꯁꯥ ꯂꯥꯛꯁꯤꯟꯖꯗꯨꯅ ꯂꯩꯕ ꯌꯥꯏ꯫ ꯅꯪꯉꯣꯟꯗ ꯑꯀꯤꯕꯒꯤ ꯊꯋꯥꯏ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯑꯗꯨꯕꯨ ꯄꯥꯡꯒꯜꯒꯤ, ꯅꯨꯡꯁꯤꯕꯒꯤ ꯑꯃꯗꯤ ꯅꯁꯥ ꯂꯥꯛꯁꯤꯟꯖꯕꯒꯤ ꯊꯋꯥꯏ ꯂꯩꯕ ꯌꯥꯏ꯫ ꯅꯁꯥꯒꯤ ꯋꯥꯈꯜꯗ ꯂꯥꯛꯁꯤꯟꯖꯗꯨꯅ ꯑꯀꯤꯕꯅ ꯅꯪꯕꯨ ꯈꯨꯗꯨꯝ ꯆꯜꯍꯟꯗꯕ ꯌꯥꯏ꯫ ꯑꯗꯨꯗꯒꯤ ꯑꯍꯥꯟꯕꯗ ꯑꯩꯅ MRI ꯂꯧꯔꯦ, ꯃꯊꯪꯗ ꯁꯔꯨ ꯁ꯭ꯀꯦꯟ ꯂꯧꯔꯦ, ꯑꯩꯒꯤ ꯁꯔꯨ ꯂꯣꯏꯅꯃꯛꯀꯤ ꯁ꯭ꯀꯦꯟ ꯂꯧꯔꯦ꯫ ꯃꯗꯨ ꯑꯩꯅ ꯉꯥꯏꯔꯦ꯫ ꯃꯈꯣꯏꯅ ꯃꯗꯨ ꯄꯨꯔꯛꯑꯦ, ꯑꯗꯨꯒ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯂꯩꯕ ꯁꯔꯨ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯌꯦꯡꯉꯦ, ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯀꯦꯟꯁꯔ ꯂꯩꯇ꯭ꯔꯦ꯫ ꯃꯗꯨꯗ ꯑꯩ ꯍꯔꯥꯎꯈꯤ꯫ ꯌꯦꯡꯉꯨ, ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯒꯤ ꯊꯥ ꯈꯔꯗꯨꯗ ꯑꯩ ꯏꯁꯥꯅ ꯄꯨꯔꯥ ꯑꯋꯥꯕꯗ ꯂꯩꯍꯟꯖꯕ ꯌꯥꯏ꯫ ꯑꯩ ꯋꯥꯅ ꯑꯗꯨꯝ ꯂꯦꯟꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯅꯗꯤ ꯑꯩꯕꯨ ꯑꯃꯠꯇ ꯍꯣꯡꯍꯜꯂꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯀꯟꯅ ꯂꯩꯗꯨꯅ ꯏꯁ꯭ꯋꯔꯗ ꯑꯩ ꯊꯥꯖꯩ, ꯅꯪꯅ ꯑꯩꯕꯨ ꯁꯦꯟꯅꯕꯤꯒꯅꯤ ꯍꯥꯏꯕ ꯇꯥꯏ, ꯃꯔꯝꯗꯤ ꯑꯩꯅ ꯆꯤꯡꯗꯣꯟꯗ ꯂꯩꯔꯕꯁꯨ ꯇꯝꯄꯥꯛꯇ ꯂꯩꯔꯕꯁꯨ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤꯒꯅꯤ꯫ ꯐꯔꯦ, ꯏꯁ꯭ꯋꯔꯕꯨ ꯃꯁꯛ ꯈꯪꯕ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯊꯥꯖꯕꯁꯤꯡꯕꯨ ꯃꯁꯛ ꯈꯪꯕꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯑꯀꯤꯕꯁꯤꯡ ꯃꯥꯌꯣꯛ ꯌꯥꯕ ꯉꯝꯒꯅꯤ ꯑꯃꯁꯨꯡ ꯃꯥꯏꯊꯤꯕ ꯄꯤꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯤ ꯃꯗꯨ ꯄꯥꯡꯊꯣꯛꯄꯗ꯫
Joyce Meyer Ministry haibasi mahakpu akhoi mimyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mimyam thakajri mahakna akhoi ngonda tawbiriba thakajri ngai haifam leite